वीडियो से हौगलक्पोइना मैम याम थमोय सुनय ओइबा नुंगाइतबा मणिपुर की वांगबदबुदी थोकपो ओइरगसु याम थमोय सुनय ओइरबा पाउंग तंगाना मैम दा शेयर तौजगे मैम लोय फुक्तमिनसी सई तराग मंगा रोमता ngairibi haksangi phibam mimanadrabi nupi masa ama ikai khomnaba manghanlamle Bihar gi Madhubani district ki Harlaki police station konba kauwaha barhi khungang da ngarang sei taraga mangarom ta ngairibi haksangi phibam mimanadrabi nupi masa ama ikai khomnaba manghanlamle singnaba miyoi ahum police na fokat khre thaudo asi ngarang nupi masa asina atopa angang singa loinana lamhang da hameng sing machinjak pijanaba satpata thokibani loinana mahaka satminakiba atopa angang singna yumgi mida pau tamlabadagi yenglubada hairiba nupi masa adu thangnaba Manoharpur khulgi ahangba labukta gyan manglaga taaduna leiramba thengnarakibani thaudok adugi matangda Madhubani district ki superintendent of police Saitya Prakash na phongdokibagi matungina thaudo adu sienaba miyoi singna makhoibu masak khangdanaba nupi masa adugi mamit animak athauba posak amana asu apana hanki adubu aruba phibamda hospital laikatnariba nupi masa adu doctor singna kupna yengsili haujuk phawbigi oina nupi masa adugi mit animak tasengna udrabra haibadudi khangba ngamdri haujuk phawbada thaudo adu sienariba ni haiba miyoi ahum police na fagatkhre makhoi ahumak nupi masa adugi khul adumaktadagini haina police na thaudo adugi matangda case ama lokhatuna makha tana thijinba haukhre hairi henasu akhanaba pawmana makha tana phongdorakli aduga makha chatharakpoina me manipur gi maroiba pawkhra me amna share tawjage oza ani transfer tawkhibagi mayokta khongjang sangsinduna lairi khaw surrender tawkhre mahairoi ahum fakhre DM College of Arts ki oza ani transfer tawkhibagi mayokta ngasi college asigi mahairoi singna lairi khaw sing DM College of Arts ki gate mamangna surrender tawkhre principal gi room A block amadi DMU gi transfer gi order handoktriba phawa thingjinkre amaromda khongjang changsin kiba mahairoi nupi masa ama ahum police na fajinkre ngasi nungthul pung ama makhairom tarakpada DMU da PG tawriba mahairoi sing amadi DM College of Arts stream gi mahairoi singna oza ani lengana transfer tawkibabu yaningda phongdoktuna college ki gate mamangda phamjin baga loinana lari khawsing surrender tawbigi khongjang changsinki khongjang aduga mari lainana DM College of Arts Student Union gi Social and Culture Secretary Y Pupendrana hai college asida oza watpagi khudongsadab kya mayoknari asiguma tanja asida DM College of Arts ki Political Science ki oza Dr. A Noni English ki oza B Santi Kumar Sharma anibo tuan ba college sing da transfer tarokhi masimak yamna lebak thiba amadi mahairoi sing gi apambagi mayoktani maramaduna mahairoi sing na oza ani asi transfer tawba yaro hena khulaw lawkhi khongjang adura saruk yakhiba DM College of Arts Student Union gi Debate and Extension gi Secretary Suraj Takhelamayumna hai COVID-19 na maram oiduna mahairoi sing asi matam kuina larik tamdana lakli masidagi oza sing gi demand kya tanduna khongjang changsinduna mahairoi sing larik tamba phanglaktraba matung oza sing gi khongjang adu laingaka yasinaba purakhi madudagi larik tamgani khanduna lairingai chairakta college asigi oza anibu transfer tokhiba asi laibak thibani maramaduna ngasi transfer asi handoktriba fawbigi oina principal gi room so lonba A block thingjinba madi DMU matam kaktana satnang toksinbagi khongjang asi changsinbani athubada lengana mahairoi singi apamba si yengbiduna atopa college ta transfer tokib oza ani si halaknaba singadabani amasum mahakna makhatana hai oza ani asina college asigi mahairoi sing asibu mamang thakitigi hauna ningthina takpi tambiduna lakli masina college asi maikai kyada development lakpa horaknabani asiguma tanja asida lengana college asigi amadi mahairoi singi yengdana ikhang khangauduna transfer toksilakpa si samamnaba pui transfer order asi state tawdriba fawa mahairoi singna makhatana democratic oiba akan khongjang kya sangsingane haiki amaromda mahairoi singna khongjang changsilaba matung pung 3 minute kunrom tarakpa matamda DM College of Arts ki main gate mahairoi singna solun sinana bohona ki maduda masing yamda police personnel sing changsilaktuna thingki masidagi khongjang changsilamba mahairoi sing adu mayum da hanaki adubo police personnel singna mahairoi nupi masa ama yauna mahairoi ahum faraga gypsy da
ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯅꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ DM ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯑꯣꯖꯥ ꯑꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯄꯨꯂꯤꯁꯅ ꯐꯥꯖꯤꯜꯂꯨꯕ ꯃꯍꯩꯔꯣꯏ 3 ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯄꯥꯎꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯁꯦꯌꯔ ꯇꯧꯖꯔꯝꯂꯒꯦ ꯃꯅꯤꯄꯨꯔꯗꯁꯨ ꯀꯣꯚꯤꯁꯤꯜ 83 ꯌꯧꯔꯛꯂꯦ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯈꯪꯅ ꯆꯥꯅꯕ ꯑꯆꯧ ꯑꯁꯥꯡ ꯌꯦꯡꯂꯒ ꯍꯥꯟꯅ ꯀꯥꯞꯂꯣꯏ ꯁꯦꯟꯇꯔꯒꯤ ꯒꯥꯏꯗꯂꯥꯏꯟ ꯆꯞ ꯆꯥꯅ ꯏꯟꯒꯅꯤ ꯊꯨꯡꯂꯣꯏ ꯍꯥꯏꯅ ꯄꯥꯈꯠꯄꯤꯒꯅꯨ CM ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯔꯤꯝꯁꯇ ꯂꯂꯣꯟꯕ ꯈꯨꯠꯄꯨ ꯑꯃ ꯐꯒꯠꯈ꯭ꯔꯦ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕ꯭ꯂꯗ ꯕꯦꯡꯀꯤ ꯁ꯭ꯇꯥꯐ 4 ꯌꯥꯎꯅ ꯂꯂꯣꯟꯕ एजेंट 4 ngasi देसामना फगतखरे फारब मियोइसिंग अदुदी रिम्स ब्लड बैंक की टेक्नीशियन माइबम जितेन अमदी टेक्नीशियन शांति अटेंडेंट CH प्रदीप अमदी अटेंडेंट के इबोतोंबिनी मखोइग लोइनना फारब एजेंट 4 अदुदी ललांबुंगदगी टी रनिबर नौरेमथों समुसंगदगी पी खंबा कोंगबा नोंथोंबा लैकाइदगी NG जॉनसन अमदी खोंगमन जोन 5 तगी निंगोंबम डिस्कोनी हाइरी हिरम असिगी मतंग ngasi नुंगथुल माहिरोय लुप असिगी ऑफिस ता पांगथोकपा पावगी मिफम अमदा लुप देसामगी असिस्टेंट सेक्रेटरी जनरल सुमरजित लुवांगना हाइकिबदा रिम्स हॉस्पिटल की ब्लड बैंक की स्टाफ खरगा मियोय खरगा मानरगा लोरोनबगी थबक चथरे हाइन अखनबा पाव अमा फंगबदगी लुप असिना कुपना येंगसिनदुना लाखी मसिगी मरी लैनना रिम्स की स्टाफ अमदी एजेंसिंग असिगा मानदुना डोनेशन तौबगी मी कौदुना अनाबा इमुंगदगी सेल लौथोकपगी थबक चथरमबनी हाइनसु पावसिन मखातानसु फोंदोरकली लोइसिलकपोइना कंटेंट मसामनी खतंग मैमदा शेयर तौजरमगे जुको तंपाक मई साकपद नागालैंडना बिसरखक मई कलंबना लम मपु मसक तक्सरे BJP जुको तंपाक सरक अहुम थोकपगी अमना नागालैंडगिनी अनीना मणिपुरगिनी लमगी सयनबसु अथुबदा लोइसिननाबु होनरगनी याद्रगना सेंटर वयन हनगनी बिजोय हौजुक जुको तंपाक मई साकपा असिदा नागालैंड मियाम अमदी पुलिसिंगना नागालैंड लोम थंगबा नकल खक मई कलमलगा मणिपुर की लम सरुक्ता साकलिब जुकोगी मफमसिंगदी मई कलमदे मसिना ताकपुरी जुको तंपाक असिदा लमगी सरुकसिंग कना कनागिनो हाइबदु मेक सिंगना ताकले हाइना BJP ना फोंदोखरे ऑफिस ता पांगथोकपगी पावगी मिफम अमदा BJP की चीफ स्पोकपर्सन CH बिजोयना हाई जुको बेली दा मई साकलिब असिदा CM ना हकथेंगना येंगबसि थागतली मरमदी असुमना CM ना जुको तंपाकता हकथेंगना सत्तुना येंगबसि मणिपुरदा CM बिरेना अहानबा CM ओइरमगनी हनसु पावसिनसु मखाताना फोंदोरकली अमसुयां यसिगी ओइनदि मतांग साइ लुसिनजरगे दुगा हे अयु अंगनबदा यारिबा मखै ngana मैमदा वीडियो अपलोड तौनोब ngamna फोनजरके एंड थैंक यू।